Sige, kasi. Lokin, jabra ka. Agak luar masuk. Ba nó. Dùng để phân đôi đó. Ba nó. Phân dùng phân đôi đó. Ủa con ra đây. Nó non. Anh thấy nó non nó sao? Chị đang tiền đâu rồi nè. Cái mong hơn đôi bà. Vang halu, vang halu. Quang quê. Mà mi cùi, mà bà ra cái cây bài bà thì qua cái bộ mà Tuyên Sudah mẹ em. Chứ mới mẹ chắc bây giờ là phải đầy bụng. Anh muốn cái làm chân lẹ không phải chắc. Gà mình người ta phân thế. Ở đây thì ngọc tăng ngang ủi thì chân thôi đi. Hello sis, cái tàu đi ra. Lifetime mentality mình imung đã tàu đi ngang chân thế là này nè. Con ngắm tới phèn ngắm đi. Nita anh cậu về lúc chắc nào. Cái đi nó su đi xe. Cái nó này giống như mình ninh đồ. Sân trăng thà là đi sân thà độc tàu đi ra bông này. Tôi sân trăng cái này tôi tin mình phải nó khai chân đấy vậy. Assalamualaikum kau sana apa? Assalamualaikum kau tara sunai tam. So ini paano pulong lagi? Ayuk kasi sabagam kalau di si pukin pan itu ini pam deh tu kadang tu. Kok saya kan ya? Hajuk lang pak. Tanu. Assalamualaikum. Mak, ikan apa utuk orang munda? Sih deh na. Kiki deh ada tu. Kau jumnya ada sih. Ikan apa na kiki deh utuk orang munda. 95 139 Nay pukri ro. Malem kok cara di hore magi. Kok cara di ising sengba bada ising ayung bada ini jauh. Sao cả đó? Cái nu. Họ lấy đi cho nó bị school đấy là này bà. Họ bắt cái mobile bị quay sang lấy hả? Anh này lại cho school này, anh này sao nó lịch sao cái cho school này vậy? Mà nó brace cái am sao cái này vậy? Đúng không?
Icanupase pokngaidagi karim ngamdre tokna leira. Ko ahanbada aina thopnani ai tawgido. Du loraga tinna mu khare. Du loraga chek laina khare. Ado hoje ai patharaga leiraba. Che ani kauri. Ado kok saradi ising asengbada irujo. Malemgi ngasai sore. Kari lamno. Kano ni ne. Lamba mingde haido roge live. Ada mafam amada phamo kok ngawi. Pham ngang chalu hui chana pa uthok khare ni. Che rồi đi. Takena ba nursery ro. Hoi nursery ga KG1 KG2 gi nai taw mane bai se. Khi mà nung chang tum pham le ro se gen sang ka. Ni ta taw ye. Khi nào khơi lấy ra cái dukaan mà cham lấy giờ bắt tu. Sini tu. Lấy ra cái dukaan. Sini lagi. School ni pak. Nanti school mana kadu? Si online. Nung kara. Pai dia. Tinja pai dia. Sini mu thabak suwa mina. Boleh sakit ngahang ngalam di mana? Ayo itu tu. Sini biasa. Ini kita sangat pak kami. Ini tanah. Ita kok ngawi tahu bra. Aku tahu hi han hai pak. Tahu bani ko he aku kok ngawi ya. So ma pi hole. Ita tahu ini hai pak. Kon hai. Please subscribe my channel. Comment irak tu suka subscribe tu video mesti disukai dia pak. Thank you. Thagat channel. Tanu on like tauzare thank you ita mina mafam phajaba ule gira jabra ML open wall ML chaura ML open wall se ML chaura dene kai dau rino kasu tau de live tau ge na thok padagi adum tholaga phamme bikera basha intana duna phare hahin kai na cha ge ita adoi di takhel tanu Sumjit ka ure hai tu. Kau dah. Sini aku jum memanggil hek. Kanonnya pak. Lambi tu. Tu. Kamen baca. Takhil gi. Ai gi di ngok thong. Ai di kamen baca. Ini maksudnya. Ai di kita na ai di Kobe fry taure. Mr. India like done. Thank you Mr. India. Mr. India को मिस सिस्टर इंडिया की तरफ से बहुत बहुत स्वागत है. तो फिर ना होए हाय मिस्टर इंडिया ना हेलो नमस्ते मिस्टर इंडिया जानो पा कब तक सीधा रही Mr. India sula idu din sister India na tharaga Mr. India lakta jabro lore dana hey lo ma rau dana thukle na sau ne lo mai bi ma uri ba sa ya le sabi tu ba Hai na malim do ka chakara le chabi jeng kita betul. Ma pu video an to bi ai chapalo. Ai goi di.
Mr. India na takhe lang kaure takhe na mu ita Rahul Singh ho na no ilo le tu le sabi yang tu lu mite din ate he Assalamualaikum ni Muslim mayang ne ba मिस्टर आ जाओ मेरी घर तखेल ना क्वेश्चन करे मिस्टर इंडिया तखेल बुला रहे हैं मिस्टर इंडिया को के घर में आने के लिए स्कूल छुट्टी हुआ मतलब मोर माने और दीदी मिस्टर इंडिया ना है बा नीता प्रोडक्शन हेलो नमस्ते है को एमएल ओपन कई मथेल चारगे आई ngasi hawai ama thonge soybean kari sabji dunia sabji pun salang thong ai do tangau ai do taure adugagi khamin sembi alu jong cha ama irole marangi na nga thongba leire namaste Mr. India adugai dunita na ml hello ml lejam traba sabi mayam chalen hoine ka phau de ni se ira ko la sinong din pelo ne ba si akhoi khun ji gi lang tho ga chakhi de na ba moi gi khun do mayang muslim gi khun le ba khoi si gi moi pare ha chatla ga phana sang chatle ni Mr. India please join Mr. India आपको ब्लू दूँ क्या नीता प्रोडक्शन मेरी सहेली है उनको सपोर्ट करो आप दोनों एक दूसरे को सपोर्ट कर सकते हो शीश ब्लू पी ओ पिखो आयो कल आए ना पारो तखेल आपके पास ब्लू है आप कमेंट कर दो फिर आता हूँ तखेल का खाना दरने ना को मिस्टर ये मेरा इंडिया तार I love my India लो मिस्टर को ब्लू दीजिए दे दिया ब्लू दे दिया मिस्टर को नीता प्रोडक्शन शीश ब्लू पिख रहे अदुगैदी नीता नाइबा मिस्टर इंडिया का चैनल है क्या चैनल अना हम थेंगी कनाई लाइफ तो होते तनु की लाइफ तो कम थेंगी इचन को आसो लाए 5 लाख दान थैंक यू इतने उड़ी चेक कर मिस्टर आप आ जाइए अरे नीता ना है मुसीबना मिस्टर आप जाइए क्योंकि वो लोग अभी भी खाना वाना बना रही है बर्तन धो रहे हैं शायद हाथ खाली नहीं है इसलिए आप जाइए कमेंट छोड़ दीजिए बिल्कुल पक्का आपको रिटर्न करेगा मुझे ले क्या भजे तखेलना इचन टेंशन बिराओ हाइबा को तखेलना हाइबा थोक थाकसु हौरेने हाइने अदुनी अदु इचन ना हाइबा चे मैपाकी साइरो कदो दरो तखेल दरो इताना बा इचन करी मथेल मोइदु इचन ना हाइबा अंकमु जेनिता हवाई सरा उपाय लेतबनी बो तोरपदा फना नाम चारा खोलसु तखेल नाइबा lengsin la o mai pik ai ni amana mai pak amana mai pik ichen ko so no panalo ha siding pa ni angang udala bai na lambi tholok bai bu angang oi tholong le channa nita na ba angang do kanano angang si chano panin he khang ribo ai gi tu ai se YouTube tau ba adagi live kan thaja ba se live ka jawja ba se ka gi matik ai se chinjei hai ba se si gi wari wen li adi mi te pi bu ta ni no mi lu de pirang sin thai bu khang ro ba adai ml na kai da no chatli do ne chatti ni he dum thok lai ni chala ro gi dum da halla sira
Icha nupi tombi school de halakpado ngahak ngai sira nang su khanbai na. Dai ni tan hai ba o nangi na chat kaya no pike kaya no nasa kaya no hai ro. Mr. na takhel dan support ha takhel na dan kiya yung to ai thabak mayam na ngasigi ngasai maning da nupa ani masuri dana siga nam nupa ani pung chai ni imung manung da rang kha thaba du ki to phamong phanu loi putong na sumang da urba sa yo angang ge gari nongri phun ngata ni imung da Mystery ada Mystery ini sih subscribe tahu siro Takhel dan support mitana nang aigi makha oiramgani khangde da makha ra mathakla na hawai jam makha ni haram raibu hojikan di phanabu degree hagelame dai so doidi takhel na thank you Mr. I will return you हाँ जरूर रिटर्न करेगा तखेल अनीता प्रोडक्शन आपको कर रहा हूँ इच्छा नुपी नमो मगा अइबो email support to birau ra o kada email lom tanga chong thoro sem tang blue pi ka kai no lam u da di ngai ta bana lugin thank you Mr. सिस्टर इंडिया मेरी अभी भी तो मेरा चैनल सिस्टर इंडिया तो पहले टेस्ट ऑफ सिल्चर ऐसा था इसलिए लाइव आने में वही पहला वाला नंबर आ जाता है नेम आ जाता है अंगांग कया नो है रो अंगांग टीचर आमानी चान पी हले तुम तो होदी नहीं Hello. Mobile jam begitu terus mana bicara ba? Iya. Si haru bawa mai chau deh ni je. Ai ma? Lak pa ka mobile pu hai sir ba sini ba intan ni je. Hai tu tahu ni ne, hujung ka tahu je ba ibung ai bu dun ta live tahu le re hai ne ibu ko kasai ne. Aku कर रहा हूँ ông cho ngày khôn lôi bây giờ nhìn nè im á năng lạc bác năng nó không có mà ham rồi rồi xin này thank you Mr. angang kaya no hang rabo hai ke na ko hai ke oh no cái gì cái đâu ai nó ồ sáng tới vậy bà nó sắp phải gì masuk ke pada manida ha as ai ma cái gì đó sao nào ra nó phiền đâu mà sao ý thôi sao cái nó là thuốc là ai thuốc này là ông chơi gì nào cái nó có quay thôi là có quay lao ai chalo ra này cái cho nó út luôn nè đang bu con nào được út luôn nổ chalo mama ra rồi đây nè chalo có quay
Kana da ulwai no ne fajana. Sila sila. Mapa am dai mo gau di tau du gim thai do ri che. Adi Mr. Indiana hai ba. Nita production support done. Thank you Mr. India. Ne नीता को सपोर्ट कर लिया। मिस्टर इंडिया ना कहीं पीरी थी वो चेक मकोल लहंगी तुम्हें फम कोंग आवे तकेल कोंग आवे मनी आएगी करो से उमझल लगे। मिस्टर इंडिया खाना वाना खा लिया क्या? थैंक यू मिस्टर, मैं कल रिटर्न करूँगी, अभी रिटर्न करने से अन हो सकता है। अरे तुम होने छंदा का तुम तो चल वीडियो में लॉन्ग वीडियो में करना सपोर्ट, शॉर्ट में करने से शायद चला जाता है। माले हम तो मांग रही है उन्हें क्या चाहूँ नहीं। सिस्टर इंडिया आपको भी 1 सब्सक्राइबर देता हूँ वाइफ का फ़ोन से। थैंक यू मिस्टर। कितना बड़ा पुराना है, बहुत पुराना है शायद आम का पेड़। हम मुदुगा हम मसीदा काफी चिलक रंगी काफी बदल लेते हैं हजिक लोग ना इकंग कंग अपन हम चल लगे जबरा हबरा हमें अरे नीता ना शीश की दी मोनो ओइरे बनत्रो ओइरे मोनो ओइबो लरगा सोनो ओइगदा मोबाइल छिदी मोनो सोनो धनो ना स्टेप से तोंगान लेबा नत्रगना सोनो मोनो धनो हाइदोरा anh phẩm mềm mà chị thị em phẩm là thấy không? Ni mga tengah ya kana no, may hum. Tadi kana, yung ko. Oi, anh này iru thụ quá cái mà là yung ko phone lấy phẩm nó tạt ở đây nè bà. Ing để xin sao phải tao mà bên này सोनू ना करी नो आज सोनू ना करी नो खंग्र सामू मा नुसिबी हाय सामू मा नंग कई देरो के हंदक लागती दुबो काय चली नो ने देसना सनानु 6 लाख दान थैंक यू सामू मा कुई दे उदाबा ना हंदक आई गिदा लागते मोबाइल lấy phone tặng ở đây dùng cha xin sabu ma hello Anita ma card ôi mà không ngủ đâu không có phơi ngầm tiếng on thân đi chơi chứ on thân thì khi cho nên on thân đấy chứ Ati nupan si Assalamualaikum ka habi wala halagti. SK sister India. Ima. Support done by Mr. India. Ima. Kay mamay si mai chini nung sa igman na ba sibo. Heba. Ha?
Sister India. SK Sister India support done by Mr. India Zebra. Thank you, Mr. India. Ish. Ish. Hi. Mr. India, आप कहाँ के हो, कहाँ से हो? हाँ का lăng muốn này mà mi quỳ thấy sự cũng nung lăng yêu mi ini chẳng ai cái này ta khel cheng ra Mr. Indiana, Sister India, support done. Thank you, Mr. India. Kamu madu kaca lagi. Mi di 2 घंटा 3 घंटा का फम थाई नि अइना पुंखाइ बो फाव जाद्रि न बिलासि कमाइ तैनो खंदि SK is my wife. Oh, अच्छा, thank you. Hmm? Oh, nung lang ngoài bà. Kìa. Yo. Đi sung. Là đó lo. Cho xin lau. Đó. Bố lại là বেশ নিচা হইলে মানুষে ফাল মারবো না বা মানুষে ফাল মারতে পারবো না নাও তুমি Mine lại phải 30 like 40 like cả hay ai đi giao từ bên đi Mr. India okay wifi set connect करा दो wifi से connect करा दो है बा तुम सिलाओ आपके वाइफ के साथ कनेक्ट करा दो बोल रहा है गेट में सिलाओ ना लो thằng nào nó thực cái gì ra lôi năm nay nó bị cái em á tao 이거 더 속으로 이렇게 눈 삐들어미 이거 라이브 오라는 데 삐들어미 신가 사나 이거니 어? 신고잖아 뭐죠 Mister na idiman sa to kaya nang kaya iga kulik kulik sandri ba
ꯀꯣ ꯃꯣꯏꯁꯦ ꯄꯨꯠ ꯄꯨꯠ ꯉꯥꯟꯕꯤꯒ ꯇꯧꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯣ ꯀꯩꯅꯣꯒꯤ ꯀ꯭ꯂꯥꯞꯇꯒ ꯇꯧꯕ ꯑꯗꯨꯃꯥꯏꯅ ए डिस्को पार्टी डिस्को पार्टी डिस्को पार्टी मिस्टर आपकी वाइफ के साथ भी कनेक्ट करा दीजिए हारे अदगी सामू माना अबू सपोर्ट अदगी हेलो नीता सिस्टर सामू मा नंसु लाइव दम थाओ ऊपर बाहर सालेगा तो चलेगा जो तक ताई बका तौनो सॉरी इमा कइनो मीने उरी मीने नकुतो 그래 맞아 이거 이거 무거 돌아가다 이까리 이거 강다고 अरे सामू माना मिस्टर इंडिया 하시베 알랐다 मिस्टर मणिपुर है सपोर्ट मिस्टर इंडिया तो लई बहने मिस्टर इंडिया आप है क्या अभी का मिस्टर इंडिया जी मिस्टर इंडिया तो 어 चखरा लई बहने मिस्टर इंडिया सिस्टर हुआरो 미양 오게 अना एलबी थारदी तुमित कांग फाव परकते पाजरकनी 파락대 위 파락도로 ꯑꯩꯒꯤꯁꯨ ꯌꯥꯎꯗꯤ ꯌꯥꯎꯗ꯭ꯔꯣ ꯑꯍꯨꯝ ꯃꯔꯤ ꯁꯤꯠꯇꯅꯤꯗꯣ ꯑꯅꯤ ꯇꯃꯨ ꯉꯥꯏꯈ꯭ꯔꯦ ꯆꯠꯊꯣꯛꯑꯣ ꯃꯤ ꯏꯁꯤꯡ ꯂꯥꯁꯜꯂꯨꯔꯣ ꯕꯥꯠꯔꯨꯝꯗ ꯀꯔꯤꯒꯤ ꯃꯥ ꯄꯤꯒꯗ꯭ꯔꯥ ꯄꯤꯅꯤꯌꯦ ꯄꯨꯡ 3ꯗꯩꯅꯅꯦ 3 ꯅꯠꯇꯦ ꯍꯧꯖꯤꯛ ꯀꯌꯥ ꯇꯥꯔꯒꯦ ꯈꯪꯗꯦ ꯆꯠꯂꯣ ꯅꯨꯡꯁꯤꯕꯅꯦ ꯏꯁꯤꯡ ꯂꯥꯁꯜꯂꯨꯔꯣ ꯕꯥꯠꯔꯨꯝ ꯂꯩꯕꯅꯦ ꯑꯁꯂꯤ ꯄꯤꯒꯗ꯭ꯔꯥ ꯄꯤꯗꯗꯤ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯄꯤꯗꯨ ꯑꯁꯤꯗ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯅꯦ ꯁꯥꯃꯨ ꯃꯥꯅ ꯅꯤꯇꯥꯅ ꯍꯥꯏꯕ ꯁꯥꯃꯨ ꯃꯥ ꯑꯩꯒ ꯀꯥꯅꯦꯛ ꯇꯧꯃꯤꯟꯅꯁꯤ ꯑꯣ ꯅꯤꯇꯥꯒ ꯇꯧꯅꯗ꯭ꯔꯤꯕꯣ ꯁꯥꯃꯨ ꯃꯥ ꯅꯤꯇꯥꯒ ꯇꯧꯃꯤꯟꯅꯗ꯭ꯔꯤꯕꯣ ꯑꯩꯗꯤ ꯀꯅꯥꯝ ꯑꯦꯜꯕꯤ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯊꯤꯕꯅꯤ ꯑꯩꯗꯤ ꯀꯩ ꯍꯥꯏꯕ ꯀꯅꯥꯅ ꯑꯦꯜꯕꯤ ꯇꯧꯔꯤꯅꯣꯅ ꯊꯤꯕꯅꯤ ꯑꯣ ꯄꯤꯗꯣꯏ ꯄ꯭ꯔꯣꯃꯤꯁ ꯄꯤꯗꯣꯏ ꯁꯥꯃꯨ ꯃꯥꯅ ꯇꯧꯔꯛꯀꯦ ꯅꯤꯇꯥ ꯆꯦ ꯍꯣꯏ ꯇꯧꯈ꯭ꯔꯣ ꯁꯤ ꯑꯩꯈꯣꯏꯒꯤꯅꯦ ꯑꯍꯜ ꯂꯃꯟ ꯄꯥꯔꯇꯤ ꯉꯥꯛꯇꯅꯤ ꯈꯪꯕ꯭ꯔꯥ ꯁꯥꯃꯨ ꯃꯥ ꯁꯣꯏꯗꯅ ꯅꯪ ꯔꯤꯇꯔꯟ ꯐꯪꯁꯨ ꯐꯪꯗ꯭ꯔꯕꯅꯤ ꯑꯗꯨꯒꯩꯗꯤ ꯑꯐꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯝꯍꯜꯂꯒꯦꯀꯣ खाली एकटा আছে रे कृष्णा अब तो मोई आगे थोंग थिंजल चोंगा चंगिनी चलो नीता ना है होय सामू मा तौबीरा ओ ऐसु हंजरके सामू मागा सुकुई बोजिबो सामू मा पॉपुलर ओइबो चैनल नि थोंग थिंजलाओ ꯑꯩꯉꯣꯟꯗ ꯂꯥꯛꯇꯦ ꯑꯣ ꯃꯣꯏꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯀꯨꯏꯅ ꯍꯥꯏꯗꯤ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯐꯠꯇꯕꯅꯤꯅꯅꯦ ꯚꯤꯗꯤꯑꯣ ꯅꯨꯡꯗꯣ ꯊꯥꯒꯠꯄꯁꯨ ꯌꯥꯝ ꯋꯥꯠꯂꯕꯅꯦꯕ ꯁꯥꯃꯨ ꯃꯥꯒꯤ ꯑꯣ ꯍꯟꯗꯛꯇ ꯅꯦꯠ ꯍꯪꯉꯛꯄꯒꯤ ꯈꯔ ꯁꯨꯝ ꯌꯥꯎꯖꯔꯛꯏꯅꯤ ꯑꯩꯃ ꯂꯥꯎ ꯀꯩꯅꯣꯅꯦ ꯉꯥꯁꯦ ꯆꯦꯅꯤꯇꯥ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯗꯟ ꯑꯩꯈꯣꯏ ꯅꯤꯇꯥꯁꯨ ꯀꯩꯅꯣ ꯄꯤꯒꯦꯗ ꯕ꯭ꯂꯨ ꯄꯤꯒꯦ ꯈꯪꯕ꯭ꯔꯥ ꯍꯥ ꯀꯩꯅꯣꯅꯦ ꯐꯨꯔꯤꯠ ꯈꯪꯒꯥꯎ ꯂꯧꯊꯣꯛꯈ꯭ꯔꯦ ꯄꯨꯟꯅꯃ ꯈꯪꯈ꯭ꯔꯦꯍꯦ
ꯂꯨꯔꯅꯨ ꯅꯪ ꯍꯧꯖꯤꯛ ꯊꯦꯡꯈ꯭ꯔꯦ ꯐꯖꯅ ꯏꯔꯨꯊꯣꯛꯑꯣ ꯁꯥꯄꯣꯟ ꯑꯣꯏꯅ 이루다 ꯊꯣꯛꯂꯛꯑꯣ ꯍꯥꯄꯣꯟ ꯑꯣꯏꯔꯒ ꯍꯣꯏꯌꯦꯕ ꯇꯣ ꯏꯪ ꯀꯩ ꯋꯥꯡꯅꯤ ꯏꯪꯕ ꯆꯠ ꯐ꯭ꯔꯤꯀꯔ ꯊꯣꯛꯈ꯭ꯔꯅꯤ 이거 꼭 ꯉꯥꯡꯁꯦ ꯇꯧꯋꯤꯒ ꯍꯩ ꯌꯥꯝ ꯂꯣꯜꯂꯛꯈꯤ ꯃꯔꯣꯡ ꯆꯠꯂꯨ ꯈꯔ ꯗꯤꯡꯕꯨ ꯆꯣꯏꯁꯤꯅ ꯆꯦ ꯆꯥꯛ ꯆꯥꯔꯝꯕ ꯑꯣ ꯆꯥꯛ ꯆꯥꯔꯕ ꯑꯣ ꯑꯗꯨꯗꯤ ꯏꯇꯥꯅ ꯏꯇꯥ ꯌꯧꯔꯛꯑꯦ ꯇꯈꯦꯜ ꯍꯥꯏꯕ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯇꯅꯨ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯀꯩ ꯆꯥꯔꯤꯕ ꯅꯣꯏꯒꯤ ꯗꯦꯁꯇꯨꯒ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯔꯤꯁꯇꯥ ꯁꯨꯃꯥꯡꯗ ꯂꯩꯈ꯭ꯔ ꯃꯥꯅꯦ ꯑꯉꯥꯡ ꯏꯔꯨꯖꯕꯒꯤ ꯍꯧꯒꯠꯂꯣ ꯑꯝꯇꯪ ꯑꯍꯜ ꯂꯃꯟ ꯁꯥꯅꯨꯀꯣ ꯇꯅꯨ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯔꯦꯀꯣ ꯇꯅꯨꯅ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯆꯤꯆꯦ ꯑꯍꯨꯝ ꯅꯪꯒꯤ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯅꯪꯉꯣꯟꯗꯅꯦ ꯍꯪꯉꯤꯁꯦ ꯑꯗꯩ ꯇꯈꯦꯜꯅ ꯍꯥꯏꯕ ꯏꯇꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯦꯟꯕꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯂꯦꯗ ꯅꯣꯡꯃ ꯅꯪꯒꯤꯗꯤ ꯍꯥꯏ ꯍꯥꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩꯒ ꯀꯔꯤꯒ ꯇꯧꯔꯤꯌꯦ ꯄꯨꯊꯤꯕꯤ ꯍꯥꯏꯅ ꯏꯇꯥ ꯑꯁꯦꯡꯕ ꯍꯥ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯁꯤꯒꯕꯨ ꯑꯩ ꯅꯣ ꯄꯨꯡ ꯀꯌꯥ ꯇꯥꯗꯣꯏꯖꯧꯔꯤꯁꯤꯕꯨ 3 ꯇꯥꯗꯣꯔꯦꯀꯣ 37 ꯌꯦꯡꯉꯨꯅꯦ ꯄꯨꯡꯈꯥꯏ ꯑꯃꯒ ꯑꯣꯏꯕꯒꯁꯦ ꯀꯌꯥꯝꯅ ꯀꯃꯥꯏꯅ ꯊꯥꯏꯃꯣ ꯅꯣꯏꯕꯨ 2 ꯘꯟꯇꯥꯒ ꯔꯤꯁꯇꯥ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯑꯣ ꯀꯔꯤ ꯍꯧꯔꯤꯅꯣ ꯑꯉꯥꯡꯁꯤꯒ ꯂꯥꯎ ꯈꯔꯁꯨ ꯀꯩꯅꯣꯝꯇ ꯌꯦꯡꯍꯜꯂꯨꯗꯅ ꯂꯩꯁꯅꯥ ꯉꯥꯛꯇꯪꯗꯤ ꯆꯍꯤꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅꯤꯅꯦ ꯆꯍꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯈꯜꯂꯔꯣꯏꯁꯤ ꯏꯇꯥ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏꯒꯨꯝꯕ ꯆꯍꯤꯅꯤ ꯔꯥꯅꯤ ꯃꯨꯈꯥꯔꯖꯤ ꯑꯣꯏꯒꯗꯣ ꯃꯣꯏꯅ ꯃꯁꯥ ꯅꯣꯏꯍꯟꯗꯦ ꯐꯤꯠ ꯊꯝꯃꯤ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯩꯗꯤ ꯄ꯭ꯔꯤꯇꯤ ꯖꯤꯟꯇꯥ ꯍꯣꯏ ꯑꯗꯨꯗꯒꯩꯗꯤ ꯀꯔꯤ ꯍꯥꯏ ꯑꯃꯁꯨ ꯐꯣꯔꯦꯟꯗ ꯃꯥꯋꯥ ꯅꯥꯈꯤꯕꯗꯣ ꯄ꯭ꯔꯤꯌꯥꯡꯀꯥ ꯆꯣꯄ꯭ꯔꯥ ꯂꯣꯏꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥꯅꯤ ꯃꯣꯏꯅ ꯁꯥꯖꯤ ꯒꯨꯖꯤꯅ ꯂꯩꯈꯔꯦ ꯐꯤꯠꯇꯪ ꯑꯣꯏꯗꯅ ꯑꯗꯨ ꯑꯩꯈꯣꯏꯅ ꯕꯣꯗꯦ ꯀꯥꯔꯦ ꯑꯗꯨꯒ ꯑꯗꯨꯅꯅꯤ ꯚꯥꯞꯁꯦ ꯑꯃꯁꯨ ꯍꯣꯏ ꯏꯇꯥ ꯑꯗꯨꯅ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯔꯤ ꯇꯅꯨꯅ ꯅꯣꯛꯏ ꯂꯣꯏꯔꯦ ꯇꯅꯨ ꯍꯥꯏ ꯀꯥꯟꯅꯗꯦꯕꯣ ꯅꯪꯗꯤ ꯀꯦꯅꯒ ꯄꯤꯁꯨꯝꯒꯁꯦ ꯐꯖꯅ ꯇꯧꯏ ꯑꯩꯗꯤ ꯅꯣꯡꯃꯇꯪ ꯀꯦꯖꯒꯦꯅ ꯇꯧꯕꯅꯦ ꯑꯥꯏꯕ꯭ꯔꯨꯅ ꯃꯔꯣꯝ ꯊꯤ ꯐꯪꯗ꯭ꯔꯤꯕ ꯂꯤꯞꯁꯇꯤꯛꯅ ꯃꯔꯣꯝ ꯊꯤ ꯐꯪꯗ꯭ꯔꯤꯕ ꯂꯣꯏꯅꯗꯤ ꯊꯝꯖꯔꯤꯃꯤꯀꯣ ꯀꯦꯅꯕ ꯄꯣꯠꯀꯁꯦ ꯇꯝ ꯇꯔꯛꯄꯗ ꯑꯝꯇ ꯀꯥꯏꯗꯅꯣ ꯀꯥꯎꯊꯣꯛꯈꯤ ꯊꯤ ꯐꯪꯗꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝ 8 ꯂꯥꯏꯛ ꯆꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯅꯝꯁꯤꯜꯍꯧꯗꯅ ꯃꯤꯗꯤ ꯂꯥꯏꯛ ꯀꯥꯏꯁꯤꯕꯨ 30 40 ꯑꯗꯨꯗꯨ ꯀꯩꯗꯧꯋꯤ ꯑꯩꯒꯤꯗꯤ ꯆꯤꯒ ꯂꯥꯎꯏ ꯃꯤꯅꯕꯨ ꯀꯣꯃꯦꯟꯒ ꯏꯕ ꯋꯥꯔꯁꯨ ꯂꯥꯏꯛꯀ ꯇꯧꯁꯜꯂꯝꯃꯒ ꯊꯕꯛ ꯆꯤꯜꯂꯁꯨ ꯑꯗꯨꯝ ꯆꯠꯆꯈꯣꯕ ꯅꯤꯇꯥꯔꯥꯌꯟꯕ ꯊꯦꯡꯀ꯭ꯌꯨ ꯁꯤꯁꯇꯔ ꯐꯣꯔ ꯃꯣꯇꯤꯚꯦꯁꯟ ꯁꯠꯇ ꯑꯣꯏꯃꯛꯀꯤꯅꯤ ꯁꯤꯗꯨ ꯈꯜꯂꯨꯔꯒꯅꯦ ꯌꯦꯡꯉꯨ ꯃꯣꯏꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯀꯗꯣ ꯑꯦꯛꯗꯝ ꯁꯥꯊꯤꯅ ꯃꯥꯟꯅꯕ ꯌꯥꯎꯕꯅꯤ ꯀꯥꯖꯣꯜꯒꯗꯤ ꯃꯈꯣꯏꯗꯤ ꯍꯜꯂꯤꯅꯦ ꯑꯖय ꯗꯦꯕꯒꯟꯒꯤ ꯃꯇꯨꯗꯣ ꯑꯩꯈꯣꯏꯗꯤ ꯍꯜꯂꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯨ ꯀꯔꯤꯑꯕ ꯈꯥꯟꯗ ꯃꯥꯋꯥ ꯅꯥꯈꯤꯕꯗꯣ ꯀꯄꯨꯔꯗꯨꯕꯨꯅꯦ ꯀꯔꯤꯅꯥ ꯀꯄꯨꯔꯒꯗꯣ ꯑꯩꯈꯣꯏꯗꯤ ꯍꯜꯂꯤ ꯗꯦꯁꯅꯥ ꯀꯩꯅꯣꯝ ꯊꯥꯔ ꯉꯥꯛꯇꯪ ꯌꯦꯡꯍꯜꯂꯣꯕ ꯇꯅꯨꯅ ꯅꯣꯛꯄꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇꯪꯗꯤ ꯇꯧꯔꯒꯦꯅ ꯏꯁꯇꯥꯏꯜꯁꯦ ꯇꯧꯔꯒꯦꯅ ꯈꯟꯕꯁꯦ ꯆꯥꯟꯁ ꯐꯪꯗ꯭ꯔꯤ ꯇꯈꯦꯜꯅ ꯍꯥꯏꯕ ꯁꯤꯁꯇꯔꯗꯤ ꯚꯥꯔꯠ ꯃꯇꯥꯅꯤꯅ ꯍꯥꯏꯅ ꯍꯣꯏ ꯍꯥꯎ ꯁꯥꯅꯤ ꯇꯧꯔꯛꯑꯅꯦꯕ ꯑꯩꯅ ꯂꯥꯏꯚ ꯊꯥꯗꯤ ꯃꯣꯏ ꯂꯣꯏꯅ ꯏꯔꯥꯡ ꯀꯩꯗꯥ ꯇꯧꯔꯛꯑꯅꯤ ꯑꯃꯁꯨ ꯀꯩ ꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯑꯅꯤ ꯁꯥꯡꯒꯦ ꯑꯁ ꯇꯧꯒꯦ ꯐꯤꯁ ꯊꯥꯔꯝꯅꯤ ꯉꯥꯛꯇꯪ ꯂꯩꯔ ꯂꯥꯛꯆꯔꯅꯤ ꯁꯤ ꯇꯧꯔꯁꯦ ꯀꯩꯅꯣ
ꯇꯧ ꯂꯥꯛꯁꯤꯕꯣ ꯇꯅꯨꯅ ꯍꯥꯏꯕ ꯅꯣꯏꯕꯤ ꯅꯣꯏꯕꯨꯅꯦ ꯀꯅꯥꯝ ꯃꯋꯥ ꯂꯧꯔꯨꯅꯨ ꯍꯤꯡꯒꯗꯕ ꯄꯨꯟꯁꯤꯅꯤ ꯑꯣ ꯁꯤꯒꯗꯕ ꯄꯨꯟꯁꯤꯅꯤ ꯀꯩꯒꯤ ꯀꯦꯎ ꯆꯥꯅꯤꯡ ꯆꯥꯎ ꯍꯥꯏꯁꯤꯅꯤ ꯑꯗꯨꯒꯤ ꯀꯦꯎ ꯍꯥꯏꯕ ꯀꯩꯅꯣ ꯑꯣꯏꯒꯗꯤ ꯇꯈꯦꯜꯂꯣꯏ ꯄꯨꯅꯤꯇꯥ ꯑꯣꯏꯒꯗꯤ ꯌꯦꯡꯉꯣ ꯑꯉꯥꯡ ꯆꯥꯎꯔꯦ ꯑꯩꯈꯣꯏꯗꯤ ꯁꯥꯊꯤꯅ ꯀꯦꯔꯒꯦ ꯌꯥꯔꯕ ꯃꯇꯝꯅꯦꯕ ꯑꯩꯗꯤ ꯀꯩꯗꯧꯅꯤ ꯈꯥꯉꯨ ꯊꯛꯀꯤ ꯁꯤꯡꯒꯥꯔꯩ ꯑꯣꯟ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯇꯥ ꯍꯣꯏꯗꯤ ꯑꯗꯨꯝ ꯐꯤꯠꯅꯦꯁ ꯂꯩꯇ ꯖꯥꯏꯗ ꯐꯖꯩꯗ ꯁꯝꯒꯗꯣ ꯌꯥꯝ ꯐꯖꯩ ꯏꯁꯇ꯭ꯔꯦꯠꯀ ꯑꯣꯏꯔꯅ ꯑꯗꯩ ꯅꯤꯇꯥ ꯄ꯭ꯔꯗꯛꯁꯟꯅ ꯑꯩꯁꯨ ꯍꯧꯖꯤꯛ ꯕꯤꯟꯗꯤꯒ ꯂꯤꯞꯁꯇꯤꯛꯇꯅꯤ ꯁꯤꯖꯤꯟꯅꯔꯤꯕ ꯍꯧꯖꯤꯛ ꯃꯁꯀꯥꯔꯥ ꯇꯩꯕ ꯍꯧꯔꯒꯦ ꯍꯧꯔꯣ ꯑꯩꯁꯨ ꯇꯩꯔꯒꯦꯅ ꯂꯩꯔ ꯊꯝꯃꯤꯅꯦ ꯑꯃꯨꯛꯇꯪ ꯆꯥꯟꯁ ꯐꯪꯗꯦ ꯕꯤꯟꯗꯤꯒꯗꯣ ꯑꯩꯅ ꯕꯤꯟꯗꯤꯅ ꯆꯨꯝꯗ ꯅꯠꯇꯦ ꯊꯤꯕ ꯐꯪꯗꯦ ꯑꯉꯥꯡꯁꯤꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯌꯦ ꯍꯩꯁꯤꯡꯕꯤ ꯑꯃꯈꯛ ꯃꯥꯅ ꯍꯦꯛꯇ ꯎꯜꯇꯥ ꯄꯜꯇꯥ ꯇꯧꯋꯦꯅ ꯑꯩꯅꯅꯦ ꯆꯦꯛꯁꯤꯟꯅ ꯂꯣꯠꯂ ꯊꯝꯃꯤꯃꯩ ꯊꯝꯕꯗꯩꯅꯦ ꯆꯦꯛꯁꯤꯜꯂꯨꯕꯗꯩ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯑꯩꯁꯦ ꯁꯨꯝ ꯍꯥꯎ ꯁꯥꯔꯛꯑꯅꯤ ꯏꯁꯤꯡꯗꯣ ꯊꯥꯗꯧ ꯉꯥꯏꯍꯥꯛ ꯂꯩꯔ ꯁꯥꯔꯛꯇꯣꯏꯅꯤꯅꯦ ꯑꯦ ꯊꯥꯗꯗꯦ ꯑꯗꯨ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯆꯥꯅꯤꯡ ꯆꯥꯎ ꯍꯥꯏꯕ ꯑꯗꯨꯃ ꯌꯥꯏ ꯀꯦꯅꯤꯡ ꯀꯦꯌꯨ ꯍꯥꯏꯔꯛꯀꯅꯨ ꯀꯦꯕ ꯍꯩꯇꯦ ꯍꯥꯏꯗꯨꯅꯤꯅꯦ ꯀꯦꯌꯨ ꯁꯨꯁꯤꯂꯥ ꯅꯪꯁꯨ ꯇꯅꯨ ꯇꯧꯔꯤꯗꯣ ꯎꯗ꯭ꯔꯣ ꯇꯅꯨꯒꯤ ꯐꯖꯅ ꯃꯦꯀꯞ ꯇꯧꯔꯗꯅ ꯂꯩꯗꯣ ꯌꯦꯜꯂꯣ ꯑꯗꯨꯗꯩꯗꯤ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯃꯛ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯑꯗꯨꯅꯦꯕ ꯑꯅꯤꯃꯛ ꯆꯥꯎꯔꯦ ꯋꯥꯏ ꯁꯪꯉꯄꯣꯠꯅꯤ ꯇꯧꯊꯣꯔꯛꯎꯕ ꯀꯩꯅꯣ ꯇꯧꯔꯒ ꯖꯤꯟ ꯃꯉꯥ ꯍꯦꯛ ꯁꯦꯠꯇꯣꯔꯛꯑꯣ ꯍꯥꯏꯁꯤꯅꯤ ꯃꯄꯥꯟꯗꯁꯨ ꯂꯩꯕꯅꯤꯅ ꯀꯣ ꯑꯩꯈꯣꯏ ꯈꯨꯜꯂꯛꯇ ꯂꯥꯛꯑ ꯇꯧꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛ ꯃꯌꯥꯝ ꯍꯥꯏ ꯍꯥꯏꯔꯦ ꯎꯁꯥꯅ ꯎꯁꯥ ꯆꯥꯛ ꯏꯁꯤꯡꯒꯤ ꯊꯛꯄ ꯂꯣꯏꯔꯕꯣ ꯑꯩꯗꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯃꯣꯏ ꯃꯔꯤꯒꯤ ꯆꯥꯛ ꯏꯁꯤꯡ ꯄꯤ ꯂꯣꯏꯔꯦ ꯑꯩꯁꯨ ꯈꯤꯇꯪ ꯆꯥꯊꯣꯛꯑꯦ ꯑꯅꯤ ꯃꯁꯦ ꯁꯨꯔꯤ ꯑꯗꯨꯗꯒꯤꯗꯤ ꯆꯦ ꯀꯣꯟ ꯐꯦꯡꯈꯤꯒꯦ ꯋꯥꯔꯤ ꯇꯥꯒꯦ ꯇꯥꯎ ꯑꯩꯗꯤ ꯀꯣꯟ ꯐꯦꯡꯗ꯭ꯔꯤ ꯀꯣꯟꯒ ꯐꯦꯡꯗ꯭ꯔꯤ ꯑꯩꯗꯤ ꯆꯦ ꯎꯁꯥ ꯍꯥꯏꯅ ꯇꯅꯨ ꯀꯧꯔꯦ ꯑꯗꯣ ꯑꯗꯩꯗꯤ ꯅꯤꯇꯥ ꯄ꯭ꯔꯗꯛꯁꯟꯅ ꯎꯁꯥ ꯍꯦꯜꯂꯣ ꯑꯗꯩ ꯎꯁꯥꯅ ꯍꯥꯏꯕ ꯆꯥꯕ ꯂꯣꯏꯔꯦ ꯐꯦꯡꯕ ꯋꯥꯠꯂꯤ ꯑꯗꯨꯅꯤ ꯑꯩꯁꯨ ꯐꯦꯡꯒꯗꯕ ꯃꯌꯥꯝ ꯋꯥꯠꯂꯤ ꯃꯣꯏ ꯃꯔꯤꯅꯤ ꯆꯥꯛ ꯄꯤꯖꯩꯁꯦ ꯑꯗꯩ ꯇꯅꯨꯅ ꯍꯥꯏꯕ ꯆꯦ ꯅꯤꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯗꯩ ꯎꯁꯥꯅ ꯍꯥꯏꯕ ꯇꯅꯨꯗꯅꯤꯅꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯪꯉꯤꯗꯣ ꯈꯨꯝꯃꯛꯇ꯭ꯔꯤ ꯀꯩꯁꯨ ꯇꯈꯦꯜꯅ ꯎꯁꯥꯏ ꯇꯈꯦꯜꯅ ꯇꯧꯒꯦ ꯇꯧꯁꯟꯅꯩꯅꯦꯕ ꯃꯥꯏꯁꯦ ꯇꯈꯦꯜ ꯀꯣꯜ ꯂꯤꯛ ꯂꯣꯏꯁꯟꯕ ꯂꯣꯏꯔꯕꯣ ꯑꯩꯅ ꯐꯦꯡꯊꯔꯛꯀꯗꯧꯕ ꯃꯌꯥꯝꯁꯦ ꯌꯥꯝꯈ꯭ꯔꯦꯕ ꯊꯕꯛ ꯁꯨꯔꯤꯅ ꯕꯦꯔꯥ ꯈꯥꯔꯤꯕ ꯅꯣꯏꯁꯦ ꯀꯧꯁꯤꯜꯂꯒ ꯀꯣꯟ ꯐꯦꯡꯍꯜꯂꯁꯤꯔꯥ ꯁꯤꯁꯅ ꯈꯔ ꯌꯦꯡꯉꯨ ꯃꯅꯤꯡꯗ ꯂꯩꯍꯧꯔꯦ ꯑꯗꯨꯗꯩꯗꯤ ꯎꯁꯥ ꯇꯨꯝꯃꯨꯔꯕꯣ ꯍꯥꯏꯁꯤꯅꯤ ꯇꯈꯦꯜꯅ ꯎꯁꯥꯗ ꯇꯨꯝꯃꯨꯔꯕ ꯍꯥꯏ ꯇꯨꯝꯃꯝꯃꯣꯏꯗ ꯃꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯑꯃ ꯂꯣꯏꯁꯤꯟꯕꯗ ꯑꯗꯩꯗꯤ ꯅꯤꯇꯥꯅ ꯍꯥꯏꯕ ꯕꯥꯙꯥ ꯀꯣꯕꯤ ꯕꯖꯥꯔ ꯑꯣ ꯑꯗꯩ ꯎꯁꯥꯅ ꯍꯥꯏꯕ ꯑꯌꯨꯛꯀꯤ ꯌꯥꯎꯔꯤꯅꯤ ꯑꯩꯒꯤꯁꯦ ꯑꯗꯨꯅꯦ ꯄꯔꯦꯡ ꯂꯦꯡꯕꯅꯤ ꯐꯅ ꯌꯥꯝꯗꯤ ꯐꯦꯡꯕꯅꯤꯍꯦ ꯂꯣꯏꯈꯝ ꯅꯥꯏꯗꯦ ꯑꯩꯅ ꯄꯨꯔꯥ ꯐꯤꯅꯤꯁ ꯑꯣꯏꯗꯣꯏꯁꯦ ꯅꯨꯡꯗꯥꯡꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗꯣꯔꯦ ꯍꯥꯏꯅꯅꯦ ꯉꯁꯥꯏꯒꯤ ꯁꯟꯗꯥꯒꯤꯁꯨ ꯆꯥ ꯈꯪꯗꯦ ꯁꯪꯒꯣꯝꯒ ꯊꯛꯅꯕ ꯑꯗꯨꯒ ꯂꯣꯏꯅꯔꯒ ꯑꯗꯨ ꯑꯗꯨꯋꯥꯏ ꯃꯇꯥꯡꯗꯨꯒ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅꯦꯕ ꯀꯣꯟ ꯐꯦꯡꯕꯁꯦ ꯂꯣꯏꯈꯝ ꯅꯥꯏꯔꯣꯏꯕ ꯆꯥꯕꯨ ꯄꯤꯕꯅꯦ ꯀ꯭ꯋꯥꯕꯨ ꯇꯞꯄꯤꯕꯅꯦ ꯃꯣꯏ ꯃꯔꯤꯁꯦ ꯑꯗꯩꯗꯤ ꯇꯅꯨꯅ ꯍꯥꯏꯕ ꯎꯄꯔ ꯀꯣꯃꯦꯟ ꯗꯦꯈꯣ
ऊपर कमेंट देखो दले होरबो करी हिंजांग नोइदो पार्लर दा अमुकरक केबदा 1800 का पामुये कई काने बदुना सब सुमे लेगदर वामनी उषाना तनु हारे बंधा कोबी बजा उषालेमना अयुक्की जाउनी अदगैदी चे तखेल एलबी तौनी हाइदाय माई अहुम मखाइदा तौनी हाइबनी अदगैदी आई कथा मनुंगदनी कथा मनुंगदा चंग्रे सुशीला ने बच्चे तनु दा हिंजांग हंगनु करी चारगे हायु अखोइगी अदुइदी खुमकनी ओ तनु कई चारगे माजे हिंजांग करी हिंजांग नो हंगनदबी ओइ मानेने उषाना हाइबा कोन से प्रप प्रप फेंखिगे अइनगा खरा हईबने नंग फेंगलकबदा इसे लोशन लेरमनेबा तखेना बा तौनी उषा पुंग अहुमदा मा अहुम मखाइदे अहुमदा म हाइगले मसीनी बिसे अहुम मखाइ हाइरमदना अहुम मो हाइजंगरे अइना को मरी थाकेबा अदैदी नितान हाइबा खरनी इंगना ड्यूटी का ओ नंगी ड्यूटी मा तौबदो लौद्रे हाइबो फरे दे खरनी सु पथा फनबु फै अइना इचार बिले लिरि मे यौनी खोइ जुमदा सुम लेदे सरपुदी समाइन तौना मागी समाइन तौबगी करबा बिजनेस कनो मा तौई हाय सिसु मनुंगाइमने दमाइ ममा नंसु तौरो ए कदाइ करी खोमुदोइना बइने अदैदी उषाना बा तुमदे अंगांग स्कूल हलकना चाक तोक पता ngairi चे तखेल बदुने बा खोइ सुनि दुनी खोइदी चारे हइते स्कूल दे हलक पजाउरी मोबाइल पीरो आइना साइदगी संगना लेग्रे अदो आइना इरु थौ चो इरु थोदी मोबाइल पीनी हायरे अदुने हदे हजिक चाक तो चानिंग बोय चानिंग द बोय तौदोइने बा चाकसे अदैदी कोन फेंगबा स्टार्ट माइ पेमा कोन फेंगबा स्टार्ट तेना फेंगो हाइसेने सुशीलाना बच्चे ब्लू पिरा उ अइसिबु अतोम्बी मचा ओइरे पिगे ब्लू बु कइनो मगना सिबु पिगे ब्लू ngata ngai तनु ने अदु नते हिंजांग हाइबाय अदु कई हाइना हाइदोइनो तुमनुदम हाइदोरो येलो हाइसे करी नंगा का हे येलो हाइसे माना करी हिंजांग नोंदीने माइरन थोंगिरो खंगे कंगबम रामेश्वरना कमेंट पाबीदबा आइगी इखबो रामेश्वर नचे से लोइरमिने फोन पिरो आइना मु संगबना इचान बिना दुगी काला चक्रमाने नेसे हना मुक्ति पारागे मथा काहरबा कइनो उषाना कोन फेंगो मा मकुर मुथांगले हियंग फेंगो रामेश्वरना खामेतोन अमा कामेतोन नाइ के हैनो ओ तनुना येलो नंगी कलर वाटली ओ तनुना चिकन बिरयानी माइ स्पेशल ओइमनगिना हाइदोक्तन लेरमी तविसे अदैदी निताना नाइट ड्यूटी ऑफ तौरे डेगी ड्यूटी तनी तौरिबा ओ यामबु तौनु ख्वांग नाबी अनाबम पाइनी सुचिलाना तनु चेना माइरियन ला हाइए चुमबो आइसनी तो चिकन बिरयानी नि हाइ रेमा तखेल मांगे थोक दंनो मांगे मा हाँ लोंगा जित खरेदे अंगांग जिसैते दुनियागी यूट्यूब मैम तौबी मैम सिदगी अइना भाइदगी जबरा चेला मान सारकनी थाउ साइन थारबनी अदैदी रामेश्वरना तनु ओइना खुद हाइरे अदै सुशीलाना हाइबा रामेश्वर हाइ ब्लू ngata ngai ब्लू जाउदो मिमु जाउद्रे कनाना चेक तौदोइबा तनुना हाइबा नते हवाई थोंबा लोइरगा अमुका चिकन बिरयानी पुरैबा
ꯑꯗꯨꯅ ꯑꯣ ꯅꯪꯗꯤ ꯑꯍꯥꯎꯕ ꯌꯥꯝ ꯄꯥꯏꯊꯔꯦꯅ ꯇꯧꯔꯤꯁꯦ ꯅꯤꯇꯥ ꯄ꯭ꯔꯗꯛꯁꯟꯅ ꯀꯥꯡꯉꯕꯝ ꯍꯦꯜꯂꯣ ꯍꯥꯏꯔꯦꯀꯣ ꯑꯦꯁ ꯇꯥꯅꯨꯅ ꯑꯗꯨ ꯔꯥꯃꯦꯁꯣꯔ ꯀꯩꯅꯣꯒꯤ ꯃꯣꯏ ꯃꯔꯣꯟꯗꯅꯤꯁꯦ ꯑꯁꯥꯃꯤꯁꯀꯤ ꯃꯔꯣꯟꯅꯦꯕꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯄꯥꯔꯗꯤ ꯕꯥꯃꯦꯁꯣꯔ ꯍꯥꯏꯔꯅꯦꯕ ꯇꯈꯦꯜꯅ ꯑꯃꯨꯛ ꯔꯥꯃꯦꯁꯣꯔ ꯔꯥꯃꯦꯁꯣꯔ ꯆꯥꯛ ꯆꯥꯔꯕꯣ ꯁꯨꯁꯤꯂꯥꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯆꯥꯗꯅ ꯑꯃꯨꯛ ꯂꯥꯝꯃꯝꯃꯅꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯃꯤꯇꯅꯤ ꯄꯨꯡ ꯑꯃꯗ ꯆꯥꯕ ꯄꯨꯡ ꯑꯅꯤꯗ ꯆꯥꯕ ꯍꯣꯏ ꯀꯅꯥꯒꯨꯝꯅ ꯑꯍꯜ ꯂꯃꯟ ꯂꯩꯔꯕꯨꯗꯤ ꯉꯟꯅ ꯆꯥꯕꯁꯨ ꯌꯥꯎꯏ ꯀꯥꯡꯉꯥꯕꯝꯅ ꯔꯥꯃꯦꯁꯣꯔꯅ ꯁꯨꯁꯤꯂꯥ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯦꯀꯣ ꯑꯗꯩꯗꯤ ꯑꯣ ꯆꯦ ꯑꯦꯜꯕꯤ ꯍꯧꯔꯣ ꯃꯥ 3:30ꯗ ꯍꯧꯅꯤ ꯍꯥꯏꯔꯒ 3ꯗꯕꯨ ꯍꯧꯔꯛꯑꯕ ꯁꯤꯔꯦ ꯃꯥ ꯀꯌꯥ ꯇꯥꯔꯦ 3 ꯇꯥꯔꯕ ꯉꯥꯏꯈꯣꯗꯦ ꯑꯩꯒꯤꯁꯦ ꯃꯤꯅꯤꯠ ꯀꯔꯤ ꯍꯥꯏꯕ ꯃꯤꯅꯤꯠ ꯀꯩꯅꯣꯇ ꯉꯥꯏꯔꯦ 51 ꯃꯤꯅꯤꯠꯁꯦ 60 ꯑꯣꯜꯍꯜꯂꯒꯦ ꯇꯧꯕꯩ ꯇꯧꯕ ꯇꯧꯔꯨꯔꯕꯅꯤꯅꯦꯕ ꯁꯤ ꯌꯧꯁꯜꯂꯨꯔꯕꯅꯤ ꯍꯥꯏꯕ ꯑꯣ ꯃꯅꯤꯡꯗ ꯎꯁꯥꯅ ꯍꯥꯏꯕ ꯑꯣꯏꯍꯜꯂꯣ ꯑꯣꯏꯍꯜꯂꯣ ꯍꯥꯏꯕ ꯑꯗꯨꯅꯦꯕ ꯑꯩꯒꯤꯗꯤ ꯄꯨꯡ ꯑꯃꯐꯥꯎ ꯐꯥꯕꯤꯌꯨ ꯑꯩ ꯌꯥꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯣꯏꯅ 2 ꯊꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯥꯡꯉꯥꯕꯝꯅ ꯍꯥꯏꯕ ꯑꯩꯗꯤ ꯆꯥꯕꯗ ꯉꯥꯏꯔꯤꯗ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯣ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕ ꯅꯣꯏ ꯑꯉꯥꯡꯁꯤꯡꯗꯤ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯑꯒ ꯃꯣꯕꯥꯏꯜ ꯄꯤꯌꯨ ꯍꯥꯏꯔ ꯁꯪ ꯂꯩꯇ꯭ꯔꯥ ꯑꯩꯒꯤꯗꯤ ꯍꯦꯛꯇ ꯁꯪꯕꯤꯌꯨ ꯃꯔꯝ ꯃꯣꯛꯈ꯭ꯔꯖꯥꯠꯅꯤ ꯇꯈꯦꯜ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯦ ꯔꯥꯃꯦꯁꯣꯔꯅ ꯇꯈꯦꯜꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯉꯥꯏꯍꯥꯛꯇꯪ ꯁꯣꯔꯠ ꯑꯅ ꯎꯁꯥꯅ ꯍꯥꯏꯕ ꯑꯩꯁꯨ ꯏꯆꯥꯗꯒꯤ ꯔꯤꯇꯥꯅ ꯍꯥꯏꯕ ꯀꯥꯡꯉꯥꯕꯝ ꯀꯥꯏꯒꯤꯅꯣ ꯀꯥꯡꯉꯥꯕꯝ ꯀꯥꯏꯒꯤꯅꯣ ꯍꯥꯏꯌꯦꯀꯣ ꯅꯤꯇꯥꯅ ꯑꯗꯨꯗꯒꯤ ꯑꯣ 10 ꯂꯥꯏꯛꯀꯗꯤ ꯁꯨꯖꯩꯍꯦ ꯑꯩꯁꯨ ꯈꯔ ꯃꯈꯠꯂꯛꯑꯦ ꯃꯤꯒ ꯑꯗꯩꯗꯤ ꯅꯤꯇꯥꯅ ꯎꯁꯥ ꯍꯥꯏꯅ ꯀꯧꯔꯦ ꯇꯈꯦꯜꯅ ꯍꯥꯏꯕ ꯏꯃꯥ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯁꯤꯔꯦ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯑꯃꯨꯛ ꯅꯪꯅ ꯊꯥꯕ ꯃꯇꯝꯗ ꯑꯩꯁꯨ ꯊꯕꯛꯁꯦ ꯑꯩꯁꯦ ꯄꯩꯔ ꯂꯩꯃꯦꯕ ꯇꯧꯔꯤꯁꯦ ꯃꯣꯏꯗ ꯆꯥꯛ ꯄꯤꯖꯈꯤꯕꯒꯤ ꯀ꯭ꯋꯥ ꯈꯥꯏꯔꯝꯕꯗꯤ ꯑꯗꯨꯝ ꯇꯦꯕꯜꯗꯨꯒ ꯀꯣ ꯆꯥꯛꯁꯨ ꯊꯤꯔꯤꯃꯤ ꯀ꯭ꯋꯥꯁꯨ ꯑꯗꯨꯝ ꯈꯥꯏꯔꯤꯃꯤ ꯁꯥꯏꯠꯇ ꯁꯨꯅꯨ ꯍꯤꯗꯥꯛ ꯃꯅꯥꯛꯇ ꯑꯩꯅ ꯑꯃꯨꯛ ꯃꯣꯏꯗ ꯀ꯭ꯋꯥꯁꯨ ꯄꯤꯔꯤꯃꯤ ꯆꯥꯛꯊꯣꯛꯄꯒꯤ ꯃꯍꯥ ꯄꯔꯣꯏꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯩꯅꯣ ꯇꯧꯔꯁꯤꯔ ꯈꯪꯗꯦ ꯇꯨꯝꯅꯕꯩ ꯒꯨꯂꯤ ꯑꯃ ꯆꯠꯂ ꯇꯨꯝꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯑꯩ ꯔꯥꯃꯦꯁꯣꯔꯁꯦ ꯀꯥꯃꯦꯁꯣꯔ ꯑꯣꯏꯍꯟꯈ꯭ꯔꯕꯅꯤ ꯑꯅꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯑꯣ ꯑꯗꯨꯗꯒꯤ ꯁꯥꯅ ꯆꯦ ꯅꯤꯇꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯔꯦ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯏꯆꯥꯁꯤꯡꯁꯨ ꯃꯣꯕꯥꯏꯜꯁꯦ ꯄꯥꯏꯖꯕ ꯐꯪꯗ꯭ꯔꯕꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯅꯪ ꯏꯔꯨꯊꯣꯛꯇ꯭ꯔꯗꯤ ꯃꯣꯕꯥꯏꯜ ꯄꯤꯔꯣꯏ ꯍꯥꯏꯗꯨꯒ ꯉꯁꯤꯗꯤ ꯏꯔꯨꯊꯣꯛꯄ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯇꯈꯦꯜꯅ ꯍꯥꯏꯕ ꯐꯤ ꯂꯧꯁꯜꯂꯦ ꯌꯦꯅꯝ ꯍꯦꯛꯎꯔꯦ ꯏꯃꯥꯏꯄꯦꯝꯃ ꯍꯣꯔꯦꯟ ꯂꯥꯏꯛꯄꯣꯠꯁꯦ ꯁꯟꯗꯥ ꯅꯨꯡꯗꯥꯡꯐꯥꯎ ꯊꯥꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯝꯈ꯭ꯔꯁꯨ ꯂꯣꯏꯅ ꯊꯤꯛ ꯊꯥꯛ ꯇꯧꯅꯕ ꯍꯥꯏꯅ ꯑꯗꯩꯗꯤ ꯂꯥꯏ ꯀꯣꯟ ꯐꯦꯡꯗꯣꯛꯂꯦ
ꯑꯦꯜꯕꯤ ꯌꯥꯎ ꯌꯥꯎꯅ ꯑꯣ ꯀꯌꯥ ꯃꯔꯝ ꯃꯣꯛꯈ꯭ꯔꯃꯣ ꯑꯩꯗꯤ ꯉꯁꯤ ꯐꯤꯌꯦ ꯖꯥꯠꯇꯤ ꯑꯝꯇ ꯁꯨꯗ꯭ꯔꯦ ꯑꯣꯏꯅꯥꯝ ꯅꯪ ꯁꯤꯒꯦꯔꯣ ꯀꯧꯔꯛꯇꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯈꯤꯕꯅꯤ ꯏꯃꯥꯏꯄꯦꯝꯃ ꯇꯅꯨꯅ ꯂꯩꯀꯣ ꯍꯥꯏꯔꯦꯀꯣ ꯈꯥꯡꯉꯕꯣꯝꯅ ꯍꯥꯏꯕ ꯈꯥꯡꯉꯕꯣꯝ ꯀꯠꯊꯠꯈ꯭ꯔꯦ ꯀꯩꯅꯣꯝ ꯏꯔꯝꯃꯒ ꯑꯩ ꯆꯠꯂꯦ ꯐꯝꯃꯨꯔꯒꯦ ꯐꯝꯃꯨꯕꯒ ꯌꯥꯔꯣꯏꯒꯈꯣ ꯑꯍꯨꯝꯗꯩ ꯀꯌꯥꯐꯧ ꯊꯥꯗꯣꯏꯕ ꯅꯣꯏꯒꯤꯗꯤ ꯄꯨꯡ 2 ꯐꯥꯎ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯩꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯎꯁꯥꯅ ꯍꯥꯏꯕ ꯏꯅꯥꯝ ꯅꯪꯅ ꯀꯧꯔꯛꯇꯕꯁꯦ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯍꯥꯏꯌꯦ ꯎꯁꯥ ꯑꯣꯏ ꯑꯩ ꯎꯏꯀꯣ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯦꯅꯦ ꯂꯥꯏꯞ ꯊꯥꯕꯁꯤ ꯌꯥꯝ ꯅꯦꯠ ꯆꯥꯏꯅꯦ 90% ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯎꯁꯥꯅ ꯆꯦ ꯇꯈꯦꯜ ꯆꯣ ꯐꯝꯃꯨꯔꯣ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯁꯣꯝꯗ ꯑꯉꯥꯡꯅ ꯃꯣꯕꯥꯏꯜ ꯃꯨꯟꯈꯤꯗꯣꯔꯦꯅ ꯇꯧꯔꯤꯁꯦ ꯑꯗꯩꯗꯤ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯎꯁꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯃꯨꯛꯇꯗ ꯂꯣꯏꯁꯤꯟꯕꯤꯅꯤ ꯋꯥꯔꯤꯁꯦ ꯇꯅꯨꯒꯤ ꯖꯩ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯆꯕꯥꯛ ꯑꯃ ꯑꯗꯩ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏꯕ ꯑꯅꯤꯇꯥ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯍꯥꯏꯌꯦꯀꯣ ꯍꯣꯏ ꯍꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯩꯗꯤ ꯁꯨꯁꯤꯂꯥꯅ ꯆꯦ ꯑꯦꯝꯕꯤ ꯌꯥꯝ ꯌꯥꯡꯅ ꯂꯣꯏꯕꯅꯤ ꯑꯦꯜꯕꯤ ꯊꯥꯕꯁꯦ ꯑꯗꯨꯅꯤ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤꯅꯤꯁꯦ ꯁꯟꯗꯥ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯂꯣꯏꯈ꯭ꯔꯅꯤ ꯑꯗꯨꯗꯒꯩꯗꯤ ꯉꯁꯤꯗꯤ ꯈꯔꯕꯨ ꯑꯃꯨꯛꯀ ꯆꯪꯁꯤꯟꯈꯔꯦ ꯉꯁꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯉꯁꯥꯏ ꯑꯌꯨꯛ ꯄꯨꯡ 3:30ꯗ ꯍꯧꯒꯠꯂꯒ ꯃꯤꯒꯤ ꯈꯔ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯃꯦ ꯑꯍꯤꯡ ꯄꯨꯡ 3:30ꯗ ꯍꯧꯒꯠꯂꯒ ꯌꯦꯡꯉꯝꯃꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯨ ꯀꯅꯥ ꯃꯌꯥꯝ ꯌꯦꯡꯉꯦꯗꯣ ꯑꯗꯨꯅꯁꯨ ꯇꯧꯔꯦꯕ ꯑꯗꯨ ꯂꯥꯏꯞꯀ ꯊꯥꯔꯗꯤ ꯉꯁꯥꯏꯅ 50% ꯍꯧꯖꯤꯛ 90% ꯍꯥꯏꯔꯦ ꯑꯣ ꯑꯗꯩꯗꯤ ꯎꯁꯥꯅ ꯍꯥꯏꯕ ꯑꯣꯏꯅꯥꯝꯁꯦ ꯀꯣꯂꯦꯖ ꯐ꯭ꯔꯦꯟꯅꯤ ꯄꯨꯔꯥꯅꯥ ꯑꯣ ꯔꯤꯁꯇꯦꯗꯥꯔꯅꯤ ꯑꯣ ꯅꯣꯏ ꯀꯣꯂꯦꯖ ꯐ꯭ꯔꯦꯟꯔꯣ ꯑꯗꯨꯅꯅꯤ ꯅꯤꯇꯥꯅ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯀꯔꯝ ꯇꯧꯔꯤꯒꯦ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯤꯗꯤ ꯍꯥꯏꯔꯣ ꯔꯥꯃꯦꯁꯣꯔ ꯍꯥꯏꯔꯛꯑꯣ ꯃꯣꯏꯒꯤꯗꯤ ꯀꯩꯗꯧꯅꯤ ꯑꯃ ꯂꯣꯏꯔꯛꯄꯗ ꯑꯃ ꯂꯣꯏꯔꯛꯄꯗ ꯑꯃ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯎꯁꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯔꯣ ꯁꯒꯣꯜ ꯍꯋꯥꯏ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯒꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ ꯑꯗꯩꯗꯤ ꯁꯒꯣꯜ ꯍꯋꯥꯏ ꯀꯥꯡꯉꯧ ꯔꯥꯃꯦꯁꯣꯔꯅ ꯑꯣꯟꯕꯤꯈ꯭ꯔꯦ ꯑꯅꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯀꯣ ꯑꯗꯩ ꯇꯅꯨꯅ ꯌꯦꯜꯂꯣ ꯃꯆꯥꯗꯤ ꯀꯩꯅꯣ ꯌꯦꯜꯂꯣ ꯃꯆꯥꯗꯤ ꯍꯥꯏꯁꯦ ꯇꯅꯨꯅ ꯍꯦꯛ ꯌꯦꯜꯂꯣ ꯃꯆꯥꯗꯤ ꯍꯥꯏꯁꯦ ꯑꯩ ꯚꯥꯞ ꯃꯦꯟꯒ ꯇꯥꯗ꯭ꯔꯦ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯔꯤꯅꯤ ꯆꯦ ꯑꯩꯒ ꯎꯁꯥꯒ ꯀꯔꯤ ꯇꯧꯈ꯭ꯔꯒꯦꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯃꯔꯤꯁꯤꯕꯨ ꯀꯔꯤꯃꯥꯏꯅ ꯅꯨꯡꯁꯤꯈ꯭ꯔꯤꯃꯣ ꯋꯥꯔꯤꯗꯣ ꯅꯣꯡꯃ ꯂꯤꯔꯛꯑꯣ ꯅꯣꯏ ꯑꯦꯜꯕꯤꯗ ꯑꯗꯨꯗꯒꯤ ꯅꯥꯎꯕꯁꯤꯡ ꯍꯦꯜꯂꯣ ꯐ꯭ꯔꯦꯟꯁ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯊꯦꯡꯀ꯭ꯌꯨ ꯅꯥꯎꯕ ꯍꯥꯎ ꯑꯦ ꯑꯩ ꯂꯥꯛꯑꯦ ꯁꯣꯝꯗꯅ ꯃꯣꯕꯥꯏꯜ ꯅꯦꯠ ꯂꯣꯏꯔꯒ ꯃꯥꯅ ꯑꯩ ꯂꯥꯛꯑꯦ ꯌꯥꯔꯕꯣ ꯆꯤꯆꯦꯗ ꯂꯧꯖꯥꯠꯅꯤ ꯎꯁꯥꯅ ꯍꯥꯏꯕ ꯅꯍꯥꯟ ꯑꯣꯏꯔꯝꯃꯣꯏ ꯉꯁꯥꯏ ꯑꯌꯨꯛ ꯑꯣꯏꯔꯝꯒꯅꯤ ꯆꯦ ꯉꯁꯤ ꯅꯠꯇꯦꯅꯦ ꯀꯩꯅꯣ ꯉꯔꯥꯡ ꯅꯍꯥꯟꯂ ꯀꯩꯅꯣꯝꯅ ꯑꯩ ꯁꯒꯣꯜ ꯍꯋꯥꯏ ꯇꯤꯡꯉꯦ ꯈꯔ ꯀꯥꯝꯊꯣꯛꯑ ꯊꯝꯃꯦꯒ ꯍꯥꯏꯈꯤꯗꯨꯗꯤ ꯀꯥꯝꯊꯣꯛꯑ ꯊꯝꯃꯦ ꯁꯣꯛ ꯇꯧꯕꯗꯨꯗꯇ ꯉꯥꯏꯔꯦ ꯍꯥꯏꯈꯤꯌꯦ ꯅꯪ ꯅꯨꯃꯤꯠ 2 ꯃꯃꯥꯡꯗ ꯀꯩꯅꯣ ꯇꯅꯨꯅ ꯅꯣꯛꯏ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯇꯅꯨꯅ ꯎꯏ ꯕꯥꯊꯣꯏ ꯍꯥꯏꯁꯤꯅꯤꯅꯦ ꯕꯥꯊꯣꯏ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯇꯣꯕꯤ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯦ ꯅꯍꯥꯟꯅ ꯇꯣꯕꯤ ꯂꯥꯛꯏ ꯕꯥꯊꯣꯏ ꯂꯥꯛꯇꯦ ꯁꯨꯁꯤꯂꯥꯅ ꯃꯆꯥ ꯁꯥꯟꯅꯔꯤ ꯇꯅꯨ ꯑꯗꯩ ꯅꯥꯎꯕꯅ 11 ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯅꯥꯎꯕ ꯑꯩ 11 ꯂꯥꯏꯛ ꯀꯩꯁꯦ ꯅꯣꯡꯃ ꯐꯥꯎ ꯌꯧꯖꯗꯕꯅꯦꯕ ꯑꯩꯁꯦ ꯍꯥꯎ ꯍꯥꯎ ꯑꯩꯉꯣꯟꯗꯒ ꯗꯤꯗꯤ ꯀꯧꯏꯅꯤ ꯇꯅꯨꯅ ꯑꯗꯩꯗꯤ ꯇꯅꯨꯅ ꯌꯦꯜꯂꯣ ꯅꯥꯎꯕꯅ ꯐ꯭ꯔꯦꯟꯕꯨ ꯀꯥꯏꯒꯤꯅꯣ ꯑꯩ ꯁꯤꯜꯆꯔꯒꯤꯅꯦ ꯁꯤꯜꯆꯔꯗꯒꯤ
ꯑꯝꯇ ꯉꯥꯏꯈꯣ ꯀꯧꯔꯛꯏꯁꯦ ꯀꯅꯥꯅꯣ ꯌꯦꯡ ꯂꯣꯏ ꯌꯥꯎꯔꯤ ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯤ ꯑꯗꯩꯗꯤ ꯐ꯭ꯔꯦꯟ ꯀꯩꯒꯤꯅꯣ ꯅꯤꯇꯥꯅ ꯅꯥꯎꯕ ꯍꯦꯜꯂꯣ ꯅꯥꯎꯕꯅ ꯍꯦꯜꯂꯣ ꯅꯤꯇꯥ ꯌꯥꯎꯏꯌꯦ ꯕꯦꯇ꯭ꯔꯤ ꯁꯨꯁꯤꯂꯥ ꯑꯣꯏꯅ ꯉꯁꯤꯗꯤ ꯕꯦꯇ꯭ꯔꯤꯗꯤ ꯐꯖꯅ ꯆꯥꯔꯖ ꯇꯧꯔ ꯊꯝꯃꯕꯅꯦꯕ ꯑꯗꯨꯁꯨ ꯍꯣꯏ ꯃꯥ ꯅꯥꯎꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯨꯁꯤꯅ ꯑꯗꯩ ꯅꯤꯇꯥꯅ ꯅꯥꯎꯕ ꯆꯦꯟꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯑꯗꯩꯗꯤ ꯍꯦꯜꯂꯣ ꯅꯤꯇꯥ ꯁꯞ ꯍꯥꯏꯅꯦ ꯇꯧꯈ꯭ꯔꯖꯥꯠꯂꯥ ꯅꯥꯎꯕꯁꯨ ꯕ꯭ꯂꯨꯒ ꯂꯩꯔꯝꯃꯤꯌꯦ ꯑꯗꯩꯗꯤ ꯔꯨꯁꯥꯅ ꯕꯥꯏ ꯆꯦ ꯀꯗꯥꯏꯗ ꯕꯥꯏꯗꯧꯔꯒꯦ ꯔꯥꯃꯦꯁꯣꯔꯅ ꯃꯣꯔꯦꯗꯗꯤ ꯌꯥꯝ ꯀꯜꯂꯤ ꯏꯔꯥꯡꯁꯦ ꯍꯧꯖꯤꯛ ꯑꯣ ꯃꯣꯔꯦꯗ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯌꯦ ꯇꯅꯨꯅ ꯕꯥꯏ ꯑꯦꯚ꯭ꯔꯤꯋꯥꯟ ꯑꯗꯩ ꯅꯤꯇꯥꯅ ꯅꯥꯎꯕ ꯑꯩ ꯅꯥꯏꯠꯇ ꯍꯜꯂꯛꯏꯌꯦ ꯑꯗꯩ ꯅꯥꯎꯕꯅ ꯑꯣꯀꯦ ꯍꯥꯏꯔꯦꯀꯣ दीदी ꯍꯥꯎ आओ ना kita ओ यार ओजन एक भाषण देना नहीं है भाषण बुला गया आगा माने रो 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 मारता दीदी की आस्था पाई तो कले भाई थी ना kotohan kuta kuta ओ माने रंग मारता फाई मार मारता फाई मार मारता mana koto boro bas वो तो बरो आदेश लंबा ना वो तो हमें ये वो को क्या भाई थी ना है ini तो otak ना तो गंदारो हम तीन अंते लाभो ogudi oh jen igu to geto ilagai la ना ना ओ ना te koi ta ganta को केंदारो खाने दिबो ना नी dibo to thagle to dibo का दो ना ये रात da ono aseni dekhi da oke oh nita kai gino hange ko na bona mu nita kai gino haye ai jari bon gini haye oh iwatto ne yo bas kati anti ogudi itran bi ना आइटा बैग थोड़ा तो रुलार उडू कहीं ना नहीं है हम जनता के दास जनता नो bhai pe maina ai jari bon ni na bona oh haye susila na chegi thoklage che ai thoklage angang nail polish paikre hoi ai su loisalala ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯅꯨꯡꯊꯤꯟꯒꯤ ꯑꯃꯨꯛ ꯄꯨꯡ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯊꯥꯕ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇꯁꯨ ꯁꯨꯝ ꯀꯥꯞꯁꯟꯕꯁꯨ ꯌꯥꯎꯋꯤꯗ ꯑꯣꯀꯦ ꯁꯨꯁꯤꯂꯥ ꯅꯤꯇꯥꯅ ꯑꯣꯀꯦ ꯁꯨꯁꯤꯂꯥ ꯍꯥꯏꯔꯦ ꯆꯦ ꯕꯥꯏ ꯍꯣꯏ ꯕꯥꯏ ꯑꯣꯏꯔꯁꯤ ꯑꯩꯁꯨ ꯉꯥꯏ ꯐꯣꯟꯁꯦ ꯂꯧꯗꯒꯤ ꯉꯥꯏꯔꯒ ꯂꯩꯔꯦ ꯁꯥꯊꯤꯅ ꯂꯥꯏꯕꯛ ꯐꯕ ꯃꯤꯅꯤ ꯅꯨꯡꯊꯥꯡ ꯇꯥꯏꯝ ꯅꯨꯡꯊꯥꯡꯁꯦ ꯄꯨꯡ 8ꯗ ꯍꯦꯛ ꯀꯥꯞꯄꯅꯦꯕ ꯑꯗꯨꯝ ꯊꯦꯡꯅꯔꯗꯤ ꯍꯦꯛ ꯌꯥꯎꯔꯛꯑꯣ ꯊꯦꯡꯅꯗ꯭ꯔꯗꯤ ꯊꯦꯡꯅꯗ꯭ꯔꯦ ꯐꯤꯛꯁ ꯇꯥꯏꯝ ꯍꯦꯛ ꯑꯣꯏꯕ ꯉꯝꯗꯦꯅ ꯍꯦꯛꯇ ꯁꯦꯜ ꯇꯧꯒꯅꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯅꯤꯇꯥꯅ ꯕꯥꯏ ꯁꯤꯁ ꯅꯤꯇꯥꯅ ꯇꯈꯦꯜ ꯍꯧꯔꯅꯤ ꯍꯥꯏꯕꯅꯤ ꯔꯥꯃꯦꯁꯣꯔꯅ ꯅꯥꯎꯕ ꯁꯕꯁ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯑꯃꯨꯛ ꯍꯟꯖꯔꯛꯀꯦ ꯍꯥꯏꯔꯦꯀꯣ ꯆꯨꯝꯃꯦ ꯅꯥꯎꯕ ꯇꯨ ꯀꯩꯅꯣꯒꯤ ꯔꯥꯃꯦꯁꯣꯔꯗ ꯃꯥꯏ ꯆꯦꯅꯦꯜꯗ ꯆꯪꯉꯒ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁ ꯇꯧꯕꯤꯔꯝꯃꯣ ꯆꯥꯛ ꯆꯥꯗꯧꯔꯒ ꯑꯃꯨꯛ ꯀꯩꯅꯣꯝ ꯄꯨꯔꯛꯏꯅꯦ ꯑꯩꯅꯦ ꯑꯣ ꯍꯣ ꯀꯞꯅꯤꯡꯕꯖꯥꯠꯅꯤ ꯇꯧꯅꯔꯣ ꯀꯅꯦꯛꯇꯣ ꯇꯧꯅꯔꯣꯀꯣ ꯑꯩ ꯅꯣꯏ ꯑꯅꯤꯅ ꯄꯥꯎ ꯍꯟꯅꯕꯗꯣ ꯑꯃꯨꯛ ꯉꯥꯛꯇꯪ ꯉꯥꯏꯕꯤꯒꯦ ꯃꯝ ꯆꯥꯁꯤꯜꯂꯣ ꯅꯣ ꯍꯥꯏꯅꯤ ꯆꯦ ꯅꯤꯇꯥ ꯕꯥꯏ ꯍꯥꯏꯔꯦꯀꯣ ꯃꯐꯤ ꯃꯔꯣꯟꯒ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯤ ꯏꯪꯕꯁꯤꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯍꯥ ꯄꯤꯔꯒꯦ ꯏꯀꯥꯏꯗ꯭ꯔꯁꯨ ꯃꯐꯤ ꯃꯔꯣꯟ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯀꯩꯅꯣꯁꯤꯒ ꯏꯪꯕꯁꯤꯒ ꯃꯁꯛ ꯎꯍꯜꯂꯣ ꯐ꯭ꯔꯦꯟꯁ ꯃꯁꯛꯁꯦ ꯉꯥꯛꯇꯪ ꯊꯤꯔꯤꯅꯦ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯃꯐꯤ ꯃꯔꯣꯟ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯏꯪꯕꯁꯤꯒ ꯌꯦꯡꯉꯨꯅꯦ ꯏꯀꯥꯏꯖꯩ ꯑꯩꯌꯥ ꯁꯕꯗꯟ ꯔꯥꯃꯦꯁꯣꯔꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯌꯦ
ꯐꯔꯦꯀꯣ ꯑꯗꯨꯗꯤ ꯅꯥꯎꯕ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯨꯡꯗꯥꯡ ꯑꯩ ꯑꯗꯨꯝ ꯍꯦꯛ ꯑꯩ ꯁꯟꯗꯥꯒꯤ ꯋꯥꯛꯀꯤꯡ ꯆꯠꯂꯁꯨ ꯉꯥꯏꯍꯥꯛꯄꯨꯗꯤ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯏꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯐꯣꯟꯁꯨ ꯄꯤꯔꯣ ꯍꯥꯏꯅ ꯃꯣꯏꯅ ꯁꯪꯉꯒ ꯂꯩꯔꯦ ꯁꯤꯜꯆꯔ ꯀꯥꯏꯒꯤꯅꯣ Nice. ꯁꯤꯜꯆꯔꯁꯦ ꯑꯦꯌꯥꯔꯄꯣꯔꯠ ꯂꯝꯕꯤꯗꯅꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯑꯦꯌꯥꯔꯄꯣꯔꯠ ꯂꯥꯟꯊꯣꯛꯑꯒ ꯑꯩꯈꯣꯏ ꯌꯨꯝ ꯂꯥꯟꯊꯣꯛꯑꯒ ꯑꯦꯌꯥꯔꯄꯣꯔꯠ ꯆꯠꯀꯗꯣꯏꯅꯤ ꯑꯩꯁꯨ ꯁꯤꯜꯆꯔꯒꯤꯅꯤ ꯑꯣ ꯀꯩꯅꯣꯔꯥ ꯈꯪꯗꯦꯅꯦ ꯀꯔꯤ ꯍꯥꯏꯕ ꯁꯤꯕꯣ Kena. Karena ꯑꯣ ꯁꯤꯜꯆꯔꯒꯤ karena hari itu. ꯑꯗꯩꯅꯤ ꯁꯤꯜꯆꯔ ꯀꯗꯥꯏꯒꯤꯅꯣ ꯂꯤꯇꯥꯅ ꯅꯥꯎꯕ ꯀꯣꯃꯦꯟ ꯂꯥꯛꯇꯦ ꯑꯣ ꯅꯥꯎꯕ ꯀꯃꯦꯟ ꯂꯥꯛꯇꯦ ꯀꯃꯦꯟ ꯄꯤꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤꯅꯦꯍꯦ ꯅꯥꯎꯕ Enggak ini. ꯀꯃꯦꯟ ꯄꯤꯗ꯭ꯔꯗꯤꯅꯦ ꯀꯅꯥꯅ ꯇꯧꯔꯛꯏꯅꯣ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯊꯤꯕ Nauba karena masih ꯑꯗꯨꯗꯒꯤ paham dah ya. ꯅꯥꯎꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ Kalau mah. ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯑꯣ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯁꯞ ꯇꯧꯕꯗꯣ ꯃꯥꯒꯤ ꯆꯦꯛꯁꯤꯟꯅ ꯃꯐꯝ ꯂꯦꯡꯗꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯞ Ah, tak ꯀꯃꯦꯟ ꯑꯃ kelvin. ꯏꯕꯤꯔꯝꯃꯒꯗꯤ Tak kelvin selebe. ꯑꯩꯈꯣꯏꯒꯤ ꯌꯣꯄꯤ ꯑꯃ ꯌꯩꯔꯒꯗꯤ ꯅꯨꯡꯊꯪꯅ ꯑꯃꯨꯛ ꯗꯛ 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 ꯆꯦꯛꯁꯤꯜꯂꯒ ꯇꯥꯏꯠ ꯑꯣꯏꯕꯗꯣ ꯑꯗꯨꯏ ꯃꯑꯣꯡꯗꯅꯦꯕ ꯅꯥꯎꯕꯅ ꯑꯣꯀꯦ ꯑꯣꯜ ꯍꯥꯏꯌꯦꯀꯣ ꯑꯗꯩ ꯅꯤꯇꯥꯅ ꯅꯪꯒꯤ ꯑꯇꯣꯞꯄ ꯑꯥꯏꯗꯤꯔꯣ ꯀꯅꯥꯅꯣ ꯑꯩꯒꯤꯔꯣ ꯍꯥꯏꯁꯦ Tuh. Nah, ꯅꯤꯇꯥ ꯀꯣꯃꯦꯟ ꯄꯤꯈꯔꯝꯃꯤ ꯍꯥꯏꯔꯦꯀꯣ makan pintar kan. ꯑꯗꯩꯗꯤ ꯔꯥꯃꯦꯁꯣꯔꯅ ꯇꯅꯨꯁꯦ Ramesar. ꯉꯥꯎꯔꯦꯀꯣ ꯍꯥꯏꯁꯤꯅꯤ Nah, Ramesar apa? ꯇꯅꯨꯁꯦ ꯉꯥꯎꯔꯦ ꯀꯩꯗꯧꯔꯦ Nah, Ramesar. Nah, ini ada kan kita. Babesar kan hai. ꯀꯔꯤ ꯃꯤꯡꯗ Kan. ꯀꯩꯅꯣ ꯀꯔꯤ ꯃꯤꯡꯗ ꯍꯥꯏꯁꯦ ꯏꯇꯥ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ Cici. Pero mau boleh juga. Mam, mam. ꯑꯣ ꯅꯥꯎꯕ ꯍꯥꯏꯅ ꯂꯥꯛꯇꯦ ꯍꯥꯏꯕ Pero ꯅꯥꯎꯕ ꯍꯥꯏꯅ ꯂꯥꯛꯇꯦ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯅꯥꯎꯕꯁꯤꯒ ꯍꯥꯟꯅ ꯅꯝꯃꯒ ꯌꯦꯡꯉꯣ ꯏꯇꯥ ꯀꯔꯤ ꯍꯥꯏꯅ ꯃꯣꯏꯒꯤ ꯃꯊꯛ ꯃꯅꯨꯡꯗ ꯆꯦꯅꯦꯜ ꯂꯩꯒꯦ ꯍꯥꯏꯗꯣ pero mam, mam. ꯀꯣꯃꯦꯟ ꯑꯣ Nama ya? Pero, ꯎꯝ pero. Please. ꯄꯤꯔꯒꯦ Ang tambi da ba? Betul lah madi. Nanti ano kata sama di. ꯑꯩ ꯅꯥꯎꯕꯅꯤ ꯍꯥꯏꯅ ꯏꯔꯣ ꯅꯥꯎꯕ ꯄꯤꯈꯔꯝꯃꯤ ꯅꯪꯒꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯄꯤꯈ꯭ꯔꯦ ꯑꯣ ꯏꯇꯥ ꯐꯪꯉꯕ ꯌꯦꯡꯉꯨ ꯋꯥꯏꯇꯤꯗ ꯆꯠꯂꯒ Piro, guys, bye bye. Piro. ꯄꯤꯔꯒꯦ ꯑꯗꯣ ꯑꯩꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯀꯔꯤꯒꯤꯅꯣ Saan ba si? ꯑꯗꯨ ꯀꯩꯗꯧ ꯄꯨꯔꯛꯏꯕ Sa saan no? ꯑꯣꯏ ꯃꯥ Saan nung tawag? First Piro. ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ Bye bye eh. ꯁꯦ ꯁꯤ ꯊꯤꯡꯖꯤꯜꯂꯣ ꯁꯦ ꯇꯨꯝꯅ ꯗꯣꯔꯖꯥ ꯕꯣꯟ ꯇꯧꯈ꯭ꯔꯒꯦ ꯍꯧꯖꯤꯛꯇ ꯂꯥꯛꯑꯦ ꯑꯣ ꯍꯧꯖꯤꯛꯇ ꯂꯥꯛꯑꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯅꯔꯕꯅꯤꯅ ꯑꯩꯁꯨ Piro ꯍꯧꯖꯤꯛ tokpan mo baga ꯍꯧꯖꯤꯛꯇꯤ piyan ꯃꯨꯠꯊꯠꯂꯦꯀꯣ ꯂꯥꯛꯄꯤꯕꯒꯤ ꯊꯥꯒꯠꯆꯔꯤ Bye ꯌꯥꯝ ꯍꯔꯥꯎꯔꯦ bye. ꯑꯗꯣ ꯏꯆꯥꯅꯨꯄꯤꯅ ꯉꯥꯏꯔ ꯁꯪꯉꯒ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯨꯠꯊꯠꯂꯒꯦ ꯍꯥ ꯀꯩꯅꯣ Bye ꯌꯥꯝꯃ bye. ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯁꯦ Emma? ꯊꯦꯡꯛ ꯌꯨ Bye ꯑꯦꯚ꯭ꯔꯤꯋꯥꯟ bye. Bye 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 bye. Good night. Good night.